ngarang numilang khurai lamlongda miyam haurak tuna khongjang jangsilakibada security force singna irang laksinaba tear gas kaptuna tan khaikibagi video sing social media singda thaganarakhrei Tronglao bida laikhidraba anga anigi imungda lupa lakh tara ki ex gracia piragani Manipur ki Chief Minister Yumnam Khemchana share logduna Unified Command gi miphamama Chief Minister gi Secretariat ta pangthoktuna hojik oirakliba state ki law and order gi matang da kumna khanakhrei miphamadu irang laksinaba kari khongthang lokhatpa state asda santi amadi mara setpa phibam hanjil handanaba honabada mayoknaba khudongchadaba sing miyam asoyangam yahondanaba kari khongthang lokhatkadagi habna singba kumna khanakhe Chief Minister gi Meitei gi state ki law and order ngakpa amadi misam miyam gi punsi ngak senaba mahaki sarkar na lokhatpa yaba khongthang khudimak lokhatkani haiba wafam miphamadda phongdokhe ngaranggi miphamadda Home Minister Gobinas Chief Secretary Advisor DGP Army Assam Rifles CRPF PSF ITBP amadi SSP gi makok thongba official kya su yaukhe nakalamromda Manipur sarkar gi Meitei Bisnupur district ki Tronglao bida Kuki militant singna bong kapsilakpadagi laikhidraba sahi manga gi nupa masa amadi tha manga khakta ngairiba masal nupi ani gi imung manungda ex gracia oina lupa lakh tara piragane haina laukthokhrei makhatana Imphal ki akampa ta level relief camp amadagi thokraba singjamai thong makhada asiba haksang oina phangkiba sahi tare khakta ngairibe IDP nupi masa adugi imung manungda ex gracia oina lupa lakh tara piragane haina laukthokhrei ex gracia pibagi wafam laukthokhladuna Manipur sarkar gi wangangloi KS ibomsana haikibada Chief Minister Yumnam Khemchan amadi Home Minister Gobinas Konthozam anina matam thintaba tawdaba Bisnupur gi bom gi landa amadi akampat ki minor IDP nupi masa ama sikhiba sigi matangda yengsilaga ex gracia pinaba khongthang ase lokhalakpani haide masiga loinana Chief Minister Y Khemchan na ngarang Tronglao gi thodok matungda khongjang sangsilba kya gi luchingba singa hakthengna unaduna wari sana khre haide marasida na Tronglao gi thodok ki matung khoisauna raba miyoi chawnga romna Gelmol village da leba CRPF ki kem amada sangsilaktuna gari mai thabaga loinana khulai thampham da sangsenna honabada security na kapada misam ahum siraga miyoi kunthra sopan nang khibani haina police ki serol amana haide Helicopter sizinaduna leptana thiba humbagi thabak chathari haina phongdorakhrei Tronglao bida Meitei gi yum amada bong kap sinduna phamungda tumduna leiriba pekliba anga ani hatkhiba amasung apokpi mamabuna sohankhiba thodok aduda chenaba sing fagatnaba Manipur Police Commando IRB sing yauna state amasung Central Security Force na helicopter sizinaduna ngarang su Sujanpur gi mapham kiyada leptana thiba humbagi thabak chathari haina BJP Manipur Pradesh ki spokesperson oiriba lamlai AC gi MLA Khongban Tabam Ibomchana phongdokhrei ngarang nungthil CM Secretariat ki Darbar Hall da pangthokhiba paumi singa unabada BJP Manipur Pradesh ke spokesperson oiriba lamlai AC gi MLA ke AC Bomsana hai security force na chathariba thiba humbagi thaba sida lengaka suspension of operation su khuyek pinadaba UKN gi kadar hum nongmaiga kona na fagalaba singadu Tronglao gi thodo adu da hakthengna na senabra natraga senadabra haibage investigation police na chathari haina palladuna police ki press statement thadoropoda chapchana khanglagane Manipur da haukiba sahi 2023 gi May 3 dagi thorakiba irang asina Manipur gi miyam khamthengna awaba kya ma aduna leiringai cherakta nahan Tronglao bida thokiba thodo adu yamna laibak thiba thawong amane lamdam asda shanti hanjilakna bagidamak lenga amasung miyamna paikhalak thabak singda nahan gi thodo adu asawa singna ba amane haiba wafam phongdokhe hana chingda makhoi singa si changsinba yade hana tawramba adu leiramba adu hojik changsinduna Central Security Force singa pullaga combing sathari helicopter yauri hana palladuna thodo adu state lengakna NIA da thigatnaba case senakhiba su leirabana hojik security force chathariba thiba humbagi thaba asigi matangda hena kupthana miyamda phongdokpa yadaba kya su leire Tronglao gi thodok adu thokraba matungda nahandagi hauna ngarang phawbda miyam yauna luk kya ka unaduna paikhatpa yaba sing paikhatli haike Kuki gi ka henba thawong sing Naga sing na yaning taba phongdoraklei Naga gi tongan ba khunsing da Kuki sing na chatharak paka henba thawong sing pu Naga Women Union na kanamong da yaning da ba phongdoraklei Union asina thadorok pa serol aman high suspension of operation su da leiba Kuki militant sing yauna Kuki sing na Naga sing gi khun litan sanakai thai S La Hospung
Thoi Ireng Ke Lungwirang Wakon Intan Amadi Tonglang Kunda Landarakle Lengaki Makada Tongan Masing Yam Laba Security Forcing Lena Lena Kuki Sing Naga Kunsing the Maning Tamna Landarak Liba Sitarai Lobusum Loy Haina Paladuna Hiram Sigimatang the Legak Naning Tina Yingsin Pam Thoi Central Security Force Lena Lena Makogi Mamang the Naga Kunsing the Landarak Wasi Yam Labak Tibane How Kibaleva Ponamita Lengang Sing the Gi Es La Hokoba Nupi Amada Physical Assault Toropasi Yam Labak Tibane Kuki Militant Sing Na Satarak Liba Tong Asimak Ngakwi Basungam Gamri the Todok Ne Amadi Todo Sekanamo on the condemned Tawi Herakle Nungtin Pop the Naga Nupi Amada Kuki Militant Sing Sataki Tong Sigimatang the Lengakna Lokot Pam Top Tabak Sing Lokot Pio Haina Paladuna Todos the Senabasing Maragi Matung and Serak Pio Manabamakalki Todok Sing Makatana Tok the Nabalengana Honabio Naga Nupi Amada Kuki Militant Sing Sataraki Tong Adubo Tankul Mayar Ngala Long DMNL Na Akanamong the condemned Torakle Nantok to the Sen Kiba Yuzi Amohana Fare Hade Police Control Room Serol Amada Hangang PSK Custody the Ginumit Karaniki Bamangda Nantok to the Sen Kiba RPF PLG Nongada Santipur Makalekai the Nepram Lemba Elas Tomba Sahikun Mariko Bakadaradu Kongzom PSK Manungsanba Langatel Mamanglekai degi Ngarang Security Force na Mohana Fare Hade Panbaya the Todosing Matanga PSSG Sub Inspector Amayauna Parson Ani Service the Suspend Tau Krabane Nongmai Tampam the Tomzilak Padaki Nongmai Kaf Kibani Hana Police Kimakegi Pongdora Cray Police Control Room na Ganamidang Torapa Serol Gimatungina Nahanumijum Bamatung Pung Baro Makarum Tarak Padamio Songarong Gimob Amana Moirang PSK Manungsanba Gel Mol Belesta Leba Share PFK Kem the Tomzilake Security Force na Mob Adubu Laksina Bohana Kedabu Mob Aduna Security Gari Sing Amasung Atai Pozai Sing Mai Taba Horopagalina Nongmai Tampam Arms Court Tamna Tomzina Bohana Padagi Security Force the Nomai Kap Kibane, Taudo the Nomai Maruna Pan with the Gimui, Ahum Lake Kidre, Adogamui Kuntrana, Aso upon Nanki Hade. Tampaki District Manga the Curfew Makasa Tari Miyamna Awaba Pibam Mayogna di Hade. Tronglaubi Taudoki Makatarak for the Manipur Tampaki District Manga the Lebapok Ponomitegi Curfew Tamlakibadu, Nasi Pawakom Topa Laitri, District Singi District Administration Singna. Curfew Lauk Tokibadu Miam Mahosaki Punsi the Sauna Kaiba Tokray. Curfew Asina Nomagi Sara Talaga Hingzeriba Mui Sing Maro and a Kaitel the Manama Sing Amasung, Zana Tanova Polam Sing Yon Zaraga, Nomagi Hingnabalambi Tea the Musing the Hena Say Tang and K. Curfew Lady Pawda, you Angan Bada Quaraman Kaitel the Manama Sing Yon Bamusing Arab Amapam Sing the Gilagna K. Adomoinabak Manipur Police na loudspeaker season aduna. Curfew Lady Bana Miam Adu Isai Sagayum the Han Kinaba Laubagalona Tan K. Curfew Manung the Mahilo Shang Sing Tong Hana Kide Lalo Itikima Pant Sing Tong Lon K Lambi the passenger service at Pagari Sing Sen Kide Petrol Pump Sing Tong Lon K Lengaki Lo Shang Sing the employee Kabagi Sang Name K Lambi the Tangai Fadam Sing the Tanagari Sing Satokan Sing Taubagi Sang Ka Hana Hanta K Interstate Amasung Inter-District Bus Amasung Taxi Servicing Lab K Curfew Manung the Palm the Batodok Sing Tok Tanaba Central Amasung State Force na Kup Nangak Sen K Quaramanima K tell the Masing Yam Laba State Amasung Central Forcing deploy Tauraga Tam K Idang Tolapayai Hina Sing Nabama Pump Sing da Security Mui Sing Side Tok Laga Tam K Hide Curfew Manung the Mapam Karakang Natana Palm the Batodok Sing Tok Kivaki Pau Late de Hide Nakala Maromda Lengak na curfew gi athing ba thamjin badagi khwaramban kai thelgi pot pham pham bi sing na yon ga da ba manama sing sing pasin pun sulak le hairi Tronglaubi awang lekai da pikliba anga anebu bong kap senduna hat khiba masung makhoi gi mama buna sohan khiba thaudo adu thorak tana na balaga ki mai ke degi mangjauna na section thorang lokhat hodraga amasung thaudo adu bi yaning da phong doktuna haurak pa miyam bu ning thijana laksin bagi mohota nongmaina ka pata Missimina Yorokuna Miam Hopna Horpo Yabagi Pibam Black Padagi, Tampaki District Singi District Magistrate Singna, Nahandagi Hauraga Curfewgi Athing but Tamzilapodagi Quarambat Gatel, the Port Pam Pam Libanu Singna, Yonzagada Manama Sing Sing, Pasin Pumsilak Payaure, Port Pam Pambi Karana Hayol, but Posai Singasi Noma the Loina Yonbangam de, Masagi Mataka Posai Singasi, Atapa Mapamdagi Purak Panina Kaitel Yoropaga Atubumatamda, Yon Tokna Bahona Hodabusuya de, Adubukanga Kodaka Curfewgi Athing but Tamzilak Padagi Yonaba take Luba Posai Kia, Pasin Pumsilak Payaure, Tonga City Posai Singasi Yolaga Sendong Pangbagi Mohota Select Mambagi Pibam the Lady, Nahandagi Tamlakiba Curfew Cinemaram Oredana, Anang Midangaram Pawda Patsilakuba Singi Manungda, Haiba Mana, La
lafoi tarbus awathabi hekru sem komla kobi khamena sinba alu tilhau na singba yauri hariba polam singa si pat pumduna mangdungai da yonthok ninglaba su curfew thamjin khibana aremba tare yongada pochai singa si kaithel sangda sai thoktuna hundoklaga thambasu yadabanina borana singbada hapsilaga thambanina hena thuna pat pumbasu yawraklei maramasina lengakti mari lenaba authority na kaithel phambi singi yenglaga manama sing asi patha pumthaduna mangdana curfew gi athingba lauthok piyo harakhe Mihat pasingi mathakta thabak lokhatpada miyamna mateng pangbiu haina losi di khona phongdokhrei Bisnupur district ki tronglao bida bongkap sinduna angang ani hat ki basinga dugi mathakta thabak lokhatpada amadi state asida ing tappa hanjinna pohona bada miyamna mateng pangbiu haina Manipur government ki deputy chief minister losi di khona appeal tawre Bisnupur district ki tronglao bida thokiba thawdo dugi matangna Kuki khulai pai basinga chathakiba attack amada tumduna leiba anga ani hat ki ba thawdo aduga mari lenana deputy chief minister losi di khona miyamda appeal tauraduna mahang hai thawdo adugi matangda mara laiba singi mathakta government na atendo matamgi manungda thabak lokhatpa haukrei government na logi matungna mara laiba sing phaduna thu matamda senak pi na thabak lokhatkrei dikhona makhatan hai mi samyam da target tawduna Manipur ge haujuk oiriba unkhanna ba si hengatna ba honarakpa si kaidongoi di yasna ba yaroi angang ani si kiba masung mama bu phibam thina sogan kiba thawdo asina status da laita da ba phibam ama ohan kibani haide awaba tarbai mugi nungai tabada saruk yaraduna mahana hai lekhidraba angang anigi damak ishor gi mafamda thauni jari aduga laikanari ba mamagi asokpa du athu matamda phagalakpa oirasanu haina phongdokhe ngarang su police ka mungna ki tear gas kaptuna tan khai ki ngasi lenga ki loisang sing boycott tawbiyo haide tronglao bi thaudok amadi makha tarakpa thaudok singa mari leinana ngasi tongan ba khongjang sing sang sanbina ba wafam ko komina miyam da thamlakpa ga loinana ngarang su ko komi gi thaumi singna khongjang sang silakpa da police ka sauna mukna khrei Bisnupur district ki tronglao bi da Kuki terrorist sing bomb attack ta pikliba angang ani sian khiba masumama sohan khiba amadi makha tarakpa khongjang da CRPM da nongmai ka pa da mioi ahum laikhi da ba thaudok adu bi yaning da ba kongdok laduna ko komi gi thaumi singna semester banglo tamna thomjilakpa da police ka sauna mukna khrei amadi police na tear gas cells sing kaptuna sangsalakhiba miyam tan khai khrei tronglao bi gi tamthiba mihata laikhidraba angang ani amadi thawdo asiga mari lenana I ho sang sinbada laikhidraba singi mafamda namit chuppa ama awaba phongdokpa ga loinana ngasi lengaki loisang sing boycott tawbiu haba wafam ko komegi convener YK direna thamkhe nomidangi matamda yumthong khuding da maira kat piu haba wafam sumahana thamkhe tumduna leiba imung amada Kuki terrorist na bongkap sinduna asi ana thohan khiba yaning da ba phongdok tuna sangsilakpa khongjangi makha tarakpa oina garang su ko komegi thawmi singna chief minister amadi home minister moral ground pham thadu hana khongjang sangsin khre haide nupi macha hat pada chenaba mioi Churchanpur dagi natte haina phongdorakrei Imphal ki akampa ta hangba relic camp ta ki sahi nauriba nupi macha ama hatlaga singjamai thongkhong da hondoklamba thodok ta chenaba ni haina police na pharba mioi adu Churchanpur dagi natte hari khomujamba Meitei lekai Patadar Association ki secretary NG Ulen Bangang amadi All Churchanpur Meitei Patadar Land Owner Association ki president Sairem Ibungo anina khuyek piduna thadorok paserol da police na pharba laisam langam bahaliba mioi ase Churchanpur da leba Meitei na te loina na mahak internally displaced person IDP amasunate mioi ase more khuna ward number 9 dagini hojingna akampat ki Ideal Girls College ta hangbadule kem ta leibani mioi asibu Churchanpur da khundaba Meitei singamari lena halakpa maram chade matungda tawbiganu haide Zeros na makha taraduna chahi taret khakta ngai ribinu pi macha amatam thina hat ke thonga silup anina kana mong da condemn tawe mioi bagi sajana taba hingsa ya tambagi thonga sina mipung khudima pu khoirang khoisauna hanba pohan baga loinana khunai apun bada chaitheng pidi asigumba tam thiraba crime da chenaba mioi asi ain gi thong da khwaidagi lumba charak pi pham thui jamjari ba angang nupi macha singda hingsa gi thong satha ba haibasi karingba maram amata da yasena na bohora roi da bane association gi maikai dagi mari rena ba authority na atobada miyam khangna mi hatsigi matang da thidok tuna chenaba mioi serap pi na ba apil tawrakle asigumba tan phamasida awaba mayok na ri bai mumanung gi awaba da su sarugya ba phongdorakle Social media lana sijinaruba ama wakal tamina khre haide Bisnupur district ki manung channa leba Bisnupur Muslim lekai degi hauze wangkoi awang lekai da leba MD Bahidur Rahman LS YB Tomthingan ba LS YB Tomthingan ba Young Blood sahi kuntra manga apokpa Abdul Satana tongan ba social media platform singda fake account hangduna
tongan tongan phuruk ki jati singda maroina Meitei nupi kunthra gi mathakta Meitei pangal gi mari amadi atopa jati nupi yauna phe account hangduna Meitei nupa saraga nupi angang singda natai chado video amadi photo na singba thajanduna aran balambi da pusina bohona ramba khakta nathana video calling gi recording tawduna video clip sing adu social media group sing yauna mamana ba sing da su thadok thajin tawbada senaba asawo misa amane adu bo hairba mioi asiga khangnaram nupi sing gi list aram by Tengol unit 27 amadi samuro naurem apunba mera pai bi da leire aduna maga khangnaram ba phuruk khodi makki nupi sing na samuro naurem apunba mera pai bi da numit mangani gi manung da sang kadabane kariguma sagjarakta bataraga di mana pujagadabane samuro naurem apunma mena paibi thomi singa phamina ba matungda amohana matungda tawdana ba wakal tamina ke bagalena wangoi police station officer laktuna khusina ke ba aduga mari lera samuro naurem apunma mena paibi secretary oinam chawba chanuna phongdokhibada hauze ekhogi khuna asida Meitei jati asi community khudingi leisabi singa amadi maung ha singna siguma phattaba langda thuraga natai chadaba mayam ama tholakadabadagi mama pa oiba singna section na kadaida kari soikhikadagi haibagi section na thamhaningi haina phongdorakle UP की बरेली दा मियोई तरेद स्कूल की माहिरो अमा गैंग रेप तौख्रे उत्तर प्रदेश की बरेली की बोजीपुरा एरिया दा मसा की सही तरा तरुक सुबदा ngairibi स्कूल की नुपी मसा अमा बु मियोई तरेद ना कैफे अमा दा गैंग रेप तौख्रे बोजीपुरा पुलिस स्टेशन दा FIR अमा लॉड्ज तौरख्रे FIR अदु की मतुंगेना मारा सिरब मियोई सिंग अदु असद हाइदर एलास करन चान रेस्टोरेंट की मपु साइफी समीर अहमद बंटी अमसुंग ममिंग खंगदबा मियोई अनि यावरि हाइदे डिप्यूटी सुपरिटेंडेंट ऑफ पुलिस नॉर्थ Mukesh Chandra Mesana phongdorakpada mamang thagi taramapanda asabna nupi macha dubo saifi cafe gi mathakta leiba ka amada sexual assault tawraba matung thodu adu video namkhi haire mala nupi macha duna kanagumba amada haidopa tarabadi video adu saithokani hana ki hanki haibusu leiri tha sigani damo hana mafam adu nupi macha dubu rape tawkhibane makhogi mathakta pokso act ki makhada file tawkhi haire Ceasefire matungda Iran na yumlona balibak singda laman khumba oina missile amasung drone attack tawkhre haire Iran amasung United States ki marakta sewalani gi oiba ceasefire lauthokraba matungda Iran amakhoi gi oil facility singda attack tawrokpagi laman khumbani haiduna United Arab Emirates UAE Kuwait amasung Bahrain yauna nongsub Asian laibak singda missile amasung drone kapsin khre haina pau gi source sing haire Ceasefire lauthokraba matungda ayuk pung tararom tabada Iran ge Lavan ithatta leiba oil refinery amada yeknabana attack tawrakhi haina Iran ge oil ministry ge outlet sanana report tawkhe maduge attack adugi laman khumboina Iran nongsub Asia ge leibak singda attack tawkhibani haina Iranian state television report tawkhe UAE ge authority na phongdokpagi matungina makhoi ge air defense system singna Iran ge missile amasung drone singa thoki haide Iran dagi kapsalakwa missile amasung drone sing kap thabagi thabakana sathare ballistic missile cruise missile amasung drone thugaibagi makhol leba asigi mafam kya da ta ke haina UAE ge defense ministry na phongdokhe air defense interceptor missile na thugai ki ba projectile ge ate akai ta salakpadagi Abu Dhabi ge Hafsan gas complex ta mai saktuna thabak lepkhe thodok adu da India masa ama yauna mioi ahum sokhe haina Abu Dhabi media office na phongdokhe Kuwait su Iran ge attack na maram oiduna yamna maru oiba infrastructure kai ke haide Kuwait ki army na de attack adu ayu angan badagi satharakpone haina phongdokhe Bahrain da su Iran na kapsalake ba drone sing air defense system sing na thugai ke adu ate kai na maram oiduna yung ke amaram de kai ke haide